Pi Club na mayam da kanagadaba anouba free mining app selection tawrakpagi makha tarakpa oina khwaidagi noba khwaidagi fazaba yamna promising laiba application nama mayamda khudol tamjage application sigi maming si ITLG natragna Interlink network kawi Interlink lab haba company amana puthokpani Interlink network se koi Google da search tawragi yengbada ahanbada koi mining hek hawdringe da Google da thi naragi yenge ba koi magi project sigi prospect si kari no hana sida yengu humanity in the age of AI adi AI sizinaraga mining tawba aduga user singdo asengba human la natraga bot la fake account oiribra do identification tawbagi app ni masida yung face scan tawgani KYC taw matamda document ama fo changoi tumnagi face kaktang mai kaktang scan tawraga identify tawgani aduga face ama identification tawraga di madu interlink ID amani haina lawgani empowering web3 with a self-owned human network sidi yango mayam so pabiyu interlink lab se human centric blockchain network oigani crypto se mipum khuding makta yohanaba aim and objective ta chatharakpa project ni hariba project asi 1 billion people target ni miner se 1 billion suba phoba mining tawngani interlink ID se semba matamda akogi real human identify tawbasina khwaidagi important oiba step ni akogi pai gi matamda su bot na ID computer na saba ID o yawbrani yam kanna khando khanjin tawdo adumaina interlink ID so real human sing se count tawbani website si yamna phajai aduga moigi financer haibadi Google na yamna fazana yam chawna sen tharaga tawba project ni masim mayam tawsel hobada kanagadra khalli world ki most human blockchain network ni mase hariba network si akoi mobile phone dagi ya free da mining tawraga ITLG kauba coin token se collection tawbani haurasi be a part of the future human centric blockchain technology sida koi mayam su yaw horasi makha tarakpa oina Interlink network si Google Play Store da ITLG type tawraga open tawbiyo install tawraga open tawbiro mobile se paithoga mu yengbiyo makhada get started sida namgani ahanba sign up tawgani sign up ki ID se akoi mobile number oirasu yai natragani any isana pamba number am oihanba yai kaudana ningsing banungaina ba akoi mobile number oin haplasi aduga passcode haina digit taruki masing ama semgani isana apamba adum hapiyu hariba code adu isallaga thambiyu mathangi screen da su ngasai passcode ahanba da hapkibaduga chap manana muk hapkani aduga sign up with Gmail sida khangani aduga akoin isana pamba Gmail ID do khanbirani okay tawgani ngasai gi ID hapkibado melaga passcode hapaba matungda login tawgani confirm passcode sida amuka Gmail ahanbada hapkibado selection tawgani aduga I have got it sigi screen si laagadi registration tawba loiri haribani
sida yung khwai mathaki mi mako icon am yaurese profile gi icon ni masida changba matamda referral natragana verification gi link thorakani hariba referral sida muk namba taragadi makhada invitation code haibagi fill am lay asigi makhada so mine your ILTG button lay asida namba matamda hamda 1000 ILTG se phangani adagi khijitang screen jing khalaga submit now ko button amok lakani hari button sida namba taragadi enter referral code haiba entry tawbe aba fill am lakani hai sida ngasai kanana akoida invitation code tharakpagi ado happy bi passcode ai isa ki do description da hapake adagi video siloram da su display tawjarakani se haplo matung da submit se anirak namgani adai verify now hai button amulakani verification tawnabagi sig verification se only face kaktang scan tawbagini hanbada hai khibaduni face scan tawbada circle je sigi manung da yariba makhai mai se chawna pakna una bohot na gadobani adi sample lama uchagi yingo mayam aduga lighting system do light to yamna ngalhallo amam bada tawragadi face scan tawbasi yamna sengdabnina hariba verification process se success oiroi ahan bada left side ta mathang da red right up down sinamlo matung da akoigi ngasai ki verification pe kaidu loire process tu loire back chatkani amukasu back chatkani aduga makhagi sida thoi je akoina mine tawba ILTG masing duni makha daingo pung mari khudingi ILTG se 2020 natragna 30 lakani aduga makha tarakpo oina mayam amuk yengminasi hariba ILTG se Matou Karamna moi promotion tawrigi ado promotion tawbagi active user bounty program season 2 haidi manapi na reward pi na marakta moi program amom tawiba sigi program se July 24 da di loirani adu loibaga anuba mulakani fast top 10 da 3 to 5 ta pi gadabo mana ire mining tawringe matamda dollar da price reward pi base handaki google na tawribasina ahan bani sisu cryptocurrency gumbani mase Binance da natraga achou ba exchange sing da soidana launch tawragadoba coin ni ILTG kawi ado launch tawrakpa matamda magi supply se 100 billion oigani hai aduga 10 billion oigadoba ILTX kauba coin amasu lakani sida ILTG se ILTX kauba coin amasu lakani ILTX se 10 billion supply ni ILTAG kaigumba akoina mining taw hodradi ILTX coin se token se fangoi animaki uses tongan gani animaki mamal su tongan gani duga ILTG sina ILTX ta convert tawbasu yahalakani ado akoi yengo sigi interlink network haise New York ta hadi akoi New York Stock Exchange da moi feature tawgraba moina khannabadi yawgraba web 3 gi thongjin da lansil lakpa matamda yamna chawna thodang lowdoba coin makhalamani hariba coin se promote tawnabagidamukta mayamda reward piraga asigi awareness se santokhanbaneba ado sengna sida ire Google startup ki makhada moina finance tawraga tawba kaini project ni yamna line lobi ganu ngasidagi mining hobiyu pai gi price tangkhalakpa ngaina si adum tawsan da sukaide free oibanina mayamda mining ta ho hai jabagi wani
aduga sida paisa thajallaga coin se layu kholu adugumba di hairoi ado New York Stock Exchange da launching tawbagi yang moigi CPO na hadi Chief Project Officer do na wangang bagi video ni mase mining tawbasi yam lai KYC tawbasu yam na lai referral code pijari 919967959644 hariba code si sijinaraga mining kudakta gyahubiro aroi boina mayamda muka nahajari channel sibu subscribe tawsin biu